ꯁꯦꯝꯕꯤꯖꯔꯥꯁꯤꯡ ꯑꯩ ꯍꯧꯖꯤꯛ ꯁꯦꯟꯇꯔ ꯀꯣꯂꯦꯖꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧ ꯄꯨꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔꯅ ꯏꯟꯖꯟꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ MSD ꯕꯁ ꯆꯠꯄꯗ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯁꯨ ꯃꯅꯤꯄꯨꯔꯁꯤꯗ ꯁꯔꯨꯛ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯑꯗꯒꯤ ꯑꯇꯣꯞꯄ ꯀꯣꯂꯦꯖꯀꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯈꯔ ꯑꯄꯨꯟꯕ ꯑꯣꯏꯅ ꯄꯨꯟꯁꯤꯟꯖꯔꯒ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯂꯝꯗꯝꯁꯤꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯂꯛꯇꯨꯅ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔꯅ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯇꯪ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯖꯟꯖꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ DGP ꯑꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯊꯥꯗꯣꯛꯎ ꯑꯃꯗꯤ ꯒꯕꯔꯅꯔꯅ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯆꯪꯍꯟꯖꯕꯅꯤ ꯀꯩꯅꯣꯝꯇ ꯍꯪꯍꯧꯒꯦ ꯅꯣꯏ ꯈꯣꯡꯕꯣꯝ ꯁ꯭ꯇꯨꯗꯦꯟ ꯐ꯭ꯔꯟꯠꯅ ꯍꯧꯖꯤꯛꯁꯦ ꯁꯦꯟꯇꯔꯒꯤ ꯍꯣꯏ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯑꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯇꯧꯔꯝꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯁꯦꯟꯃꯛꯇꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯃꯍꯩꯔꯣꯏ ꯁꯃꯥꯖꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯂꯨꯞ ꯑꯃꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯁꯣꯜꯍꯟꯖꯅꯕ ꯑꯗꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯃꯇꯨꯡ ꯇꯥꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯇꯅꯕ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯅꯤꯡꯏ ꯈꯣꯡꯖꯪꯁꯦ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯅ ꯈꯣꯡꯕꯣꯝ ꯁ꯭ꯇꯨꯗꯦꯟ ꯐ꯭ꯔꯟꯠ ꯈꯣꯡꯕꯣꯝ ꯁ꯭ꯇꯨꯗꯦꯟ ꯋꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯍꯩꯔꯣꯏꯒꯤ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯃꯃꯨꯛ ꯍꯦꯟꯅ ꯀꯟꯕ ꯑꯃꯃꯨꯛ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯈꯟꯖꯩ